Sinchu City high speed rail station. My parking is present. Same I am. Taiwan की high speed rail bullet train से कोई की north ख्वाइदगी northern most station से Taipei नोई Taipei की ननगांग है बंफम से तो वही अदोगा सिलेगी ना कोई की Taiwan की ख्वाइदगी south तले बमखाद ले बा काओशोंग है बा city से की Joying है बमखम से ना कोई की final station वही last कोई की station है तार और Taiwan high speed rail की मागी coverage around 500 kilometer वही 500 kilometers से पुंग अनि मखाई लेकिन अहुम भोग के मनों दे योगदे ने कोई की ताइवान की हाई स्पीड रेल की स्पीड से 300 किलोमीटर पर आवर और तो मोई की तोंग बसे याम स्मूथ ओइबा कोई की बोतल इसिंग गुम्बा कॉफी गुम्बा थमो से कम निक तब तो ओइ बजन याम नोंगाइबा एक्सपीरियंस अमोई ताइवान की ज्योग्राफिकल कनो हाइगद्रा लोकेशन हाइगद्रा नत्र मागी स्ट्रक्चर से कोई मणिपुर को हैपेट मानबो ओइ कोई मणिपुर गिना चिंगना कोशलगा कोई मयाइदा तंपाक हाइतार वैली ओइना लैबा हाइतार वैली अतेगी वैली मचा मचा चुचामपुर गुम्बा लगी खुका तंपाक खोपुम तंपाक लैदनको सजिक तंपाक गुम्बा अदु माइना मोइगिसु ओइ मोइगिना कोइगी ईस्टर्न थंगबा साइड सिना कोई चिंग अचो अचो अवांग वांग चिंग सिना ओइरगा कोइगी वेस्टर्न थंगबसिना कोइगी नॉर्थ तगिना साउथ पाव स्ट्रेट ओइना कोइगी प्लेन हाइगद्रा कोइगी किनो से बे फ्लैट सरफेस ओइबा प्लेन एरिया से ओइबको अदा मोइगिदी समुद्र दगी सी लेवल दगी हम नेमे कोइगी इफागा यंगनरगदी इफागदी हम वांग याब 700 मीटर गी मथक लैबिना वेदर नुंगाइ भाइगद्रा तो मोइना इफाल अमु खेलेबा मोइना अमु कोइगी सी की हेक मथक त तुम लैरबिने हम रस हाब ओइ रितासु मागी मफम से कोई नुसियाम कंसित पाइ तारेदना सिसिना तुम मसाई असाब तो खितंग दी तुम फाले नुसित के सितब मितदी मावर ता फम ने ताइवान से सार kan
ꯑꯗꯨꯒ ꯇꯥꯏꯋꯥꯟꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯇꯥꯏꯋꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯋꯥꯏꯐꯥꯏ ꯐ꯭ꯔꯤ ꯑꯣꯏ ꯃꯣꯏ ꯁꯔꯀꯥꯔꯅ ꯄꯤꯕꯗꯣ ꯋꯥꯏꯐꯥꯏ ꯁ꯭ꯄꯤꯠꯁꯨ ꯑꯊꯨꯕꯗ 1321 bound for Zoyi is the passengers taking this train. Please proceed. क्या ले रही क्या ꯇꯥꯏꯋꯥꯟꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅꯃꯛ ꯐꯣꯂꯣ ꯇꯧꯕꯗꯣ ꯑꯗꯒꯤ ꯃꯦꯅꯦꯖꯃꯦꯟ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯩꯈꯣꯏꯒꯤ ꯁꯨ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯕꯗꯁꯨ ꯃꯣꯏꯗꯤ ꯌꯥꯝꯅ ꯆꯦꯛꯁꯜꯂꯦ ꯍꯥꯏꯗꯤ ꯐꯥꯏꯟ ꯌꯥꯝ ꯆꯥꯎꯅ ꯆꯥꯎꯅ ꯂꯧꯋꯦꯕꯀꯣ ꯔꯨꯜ ꯊꯨꯒꯥꯏ ꯇꯥꯔꯒꯗꯤ ꯁ꯭ꯄꯦꯁ ꯐꯖꯅ ꯂꯩꯕ ꯀꯥꯡꯕꯨꯒꯤꯗꯤ ꯁꯤ ꯌꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯣꯏ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯁꯦ ꯕꯦꯁꯤꯟ ꯑꯅꯤ ꯍꯥꯞꯄꯦ ꯁꯦꯇꯞꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯁꯤꯡ ꯉꯥꯛꯇꯅꯤ ꯑꯁꯤꯗ ꯀꯕꯔ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯄꯣꯠꯆꯩ ꯁ꯭ꯇꯣꯔꯦꯖꯀꯤ ꯑꯗ ꯒ꯭ꯌꯥꯁ ꯂꯩꯔꯦ ꯐꯝꯕ ꯃꯆꯥ ꯁꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯦ ꯆꯞ ꯆꯥꯔꯦ ꯂꯨꯄꯥ 35,000 ꯏꯟꯗꯤꯌꯥ ꯄꯩꯁꯥꯗ nimfumanga ꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤ ꯇꯞ ꯊꯥꯡꯒꯠꯂꯒ ꯃꯌꯥꯏꯁꯦ ꯊꯥꯡꯒꯠꯂꯒ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯊꯦꯛꯆꯟꯈꯤꯗꯣꯏꯅꯦꯕ ꯁꯝꯖꯟꯅꯈꯤꯗꯣꯏꯅꯦꯕ ꯁ꯭ꯄꯦꯁꯇꯣ ꯄꯤꯛꯊꯟꯅꯕ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯕꯥꯠꯔꯨꯝꯗ ꯍꯧꯔꯦ ꯁ꯭ꯄꯦꯁ ꯄꯤꯛꯄ ꯀꯥꯡꯕꯨꯒꯤ ꯁꯦꯇꯞꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯗꯤꯖꯥꯏꯟ ꯂꯩꯔꯦ ꯌꯥꯝ ꯐꯖꯅ ꯁ꯭ꯄꯦꯁ ꯄꯤꯛꯄꯒꯤꯗꯤ ꯅꯩꯌꯦ ꯕꯦꯁꯤꯟꯁꯨ ꯄꯤꯛꯇꯛꯇ ꯂꯨꯄꯥ 13,900 ꯏꯟꯗꯤꯌꯥ ꯄꯩꯁꯥꯗ ꯂꯨꯄꯥ 90,000 ꯍꯥꯏꯗ ꯁꯤꯒꯤ ꯇꯣꯏꯂꯦꯠꯁꯤꯁꯨ ꯆꯥꯎꯕ ꯑꯣꯏꯗꯦ ꯌꯥꯏ ꯁ꯭ꯄꯦꯁ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯁꯤꯒꯤ ꯐꯨꯠ 2.5 ꯆꯥꯡꯗ ꯁ꯭ꯄꯦꯁ ꯄꯤꯔꯒ ꯁꯤꯁꯨ ꯐꯨꯠ 2 ꯆꯥꯡꯗ ꯄꯥꯛꯄ ꯒ꯭ꯌꯥꯁ ꯂꯩꯔꯦ ꯁꯤ ꯑꯗꯨꯝ ꯕꯦꯁꯤꯟ ꯄꯥꯜꯂꯦ ꯐꯖꯅ ꯃꯈꯥꯗ ꯁ꯭ꯇꯣꯔꯦꯖ ꯑꯣꯏꯕ ꯌꯥꯔꯦ ꯕꯦꯁꯤꯟꯁꯨ ꯑꯣꯏ ꯕꯦꯁꯤꯟ ꯃꯈꯥꯁꯦ ꯖꯦꯅꯔꯦꯂꯤ ꯁ꯭ꯄꯦꯁꯇꯣ ꯃꯥꯡꯕꯗꯣ ꯃꯥꯡꯍꯟꯗꯕꯤꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯠꯂꯔꯤ ꯍꯥꯞꯄꯝ ꯃꯁꯤ ꯁꯣꯐ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯁ꯭ꯃꯨꯠ ꯉꯥꯛꯇꯅꯤ ꯁꯤꯗ ꯐ꯭ꯔꯤꯖ ꯊꯝꯃꯦ ꯃꯊꯛꯇ ꯁ꯭ꯇꯣꯔꯦꯖ ꯂꯩꯔꯦ ꯃꯊꯛꯇꯁꯨ ꯀꯕꯔ ꯂꯩ ꯑꯗꯨꯒ ꯁꯤꯗ ꯔꯦꯛ ꯃꯌꯥꯝ ꯔꯥꯏꯁ ꯀꯨꯀꯔ ꯑꯣꯚꯟ ꯃꯆꯥ ꯑꯃꯒ ꯇꯧꯔꯒ ꯃꯅꯨꯡꯗꯁꯨ ꯁ꯭ꯇꯣꯔꯦꯖ ꯌꯥꯝ ꯐꯖꯩ ꯂꯤꯚꯤꯡ ꯔꯨꯝꯒ ꯀꯤꯆꯟꯒ ꯄꯨꯟꯕ ꯁꯦꯠꯑꯞ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ
ꯌꯥꯝ ꯀꯣꯖꯤ ꯑꯣꯏꯔꯒ ꯐꯖꯕ ꯋꯥꯅꯤ. ꯑꯄꯤꯛꯄ ꯀꯤꯆꯟ ꯁꯦꯠꯑꯞ ꯑꯃꯁꯨ ꯂꯩꯔꯦ. ꯌꯥꯝ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯀꯤꯆꯟ ꯁꯣꯂꯣꯒ ꯂꯩꯕꯒꯤ ꯑꯃꯇꯪ ꯂꯩꯕꯅꯤ. ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯊꯦꯛꯁꯟ ꯌꯥꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜ. ꯂꯤꯁꯤꯡ 13 ꯂꯤꯁꯤꯡ 19 ꯃꯥꯒꯤ ꯏꯁꯇ꯭ꯔꯛꯆꯔꯁꯤ ꯁꯤꯒꯤ ꯆꯥꯡꯗ ꯊꯦꯛꯁꯟꯒꯤꯁꯤ. ꯐꯟꯗꯣꯔꯛꯀꯥꯟꯗ ꯅꯥꯀꯟ ꯅꯥꯀꯟ ꯁꯥꯏꯠ ꯐꯟꯗꯣꯛꯄ ꯌꯥꯔꯦ. ꯅꯥꯀꯟ ꯅꯥꯀꯟ ꯃꯇꯥꯏ ꯁꯤꯒꯁꯤ ꯁꯤꯁꯨ ꯁꯤꯁꯨ ꯂꯥꯁꯇ ꯁꯤ ꯂꯩꯍꯧꯗꯕ ꯁꯤꯁꯨ ꯊꯦꯛꯁꯟꯕ ꯌꯥꯕ. ꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯇꯛ ꯇꯧꯅ ꯐꯖꯕ ꯑꯃ ꯂꯩꯔꯦ. ꯃꯥꯏꯁꯤꯗꯤ ꯗꯥꯏꯅꯤꯡ ꯁꯦꯠ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ. ꯄꯨꯔꯥ ꯔꯨꯝ ꯑꯃꯅꯤ. 1 BHK ꯍꯥꯏꯒꯗ꯭ꯔꯥ 1 ꯔꯨꯝ ꯁ꯭ꯇꯨꯗꯤꯑꯣ ꯇꯥꯏꯞꯅꯤ ꯃꯥꯏꯁꯤ. ꯐꯃꯨꯡ ꯂꯩꯔꯦ. ꯁ꯭ꯇꯣꯔꯦꯖ ꯁ꯭ꯂꯥꯏꯗꯤꯡꯅꯤ ꯁꯤꯅ. ꯁ꯭ꯂꯥꯏꯗꯤꯡꯁꯦ ꯐꯖꯩ ꯃꯥꯏꯁꯤ. ꯄꯤꯛꯇꯛꯅ ꯂꯩꯔꯦ. ꯁꯨꯔꯦꯛ ꯌꯦꯡꯅꯕ ꯁꯟꯐꯝ. ꯁꯤꯗ ꯀꯤꯆꯟ ꯃꯆꯥ ꯑꯃ ꯂꯩꯔꯦ. ꯄꯨꯔꯥ ꯃꯥꯁꯦ ꯁ꯭ꯇꯨꯗꯤꯑꯣꯅꯤ. ꯃꯤ ꯑꯃꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁꯥꯏꯖ. ꯄꯤꯛꯇꯛ ꯑꯃ ꯄꯥꯜꯂꯦ. ꯁꯤꯗ ꯇꯣꯏꯂꯦꯠ 1 ꯃꯦꯟ ꯇꯣꯏꯂꯦꯠ ꯂꯩꯔꯦ. ꯕꯦꯁꯤꯟꯁꯨ ꯑꯗꯨꯝ ꯆꯥꯎꯕ. ꯕꯥꯊꯔꯨꯝ ꯋꯦꯠ ꯗ꯭ꯔꯥꯏ ꯁꯦꯄꯔꯦꯁꯟ ꯁꯤꯗ ꯂꯩꯔꯦ. ꯕꯥꯊꯔꯨꯝ ꯃꯆꯥ ꯑꯃꯒ. ꯃꯐꯝꯁꯦ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ. ꯄꯤꯡ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯊꯣꯡꯅꯥꯎꯒ ꯄꯥꯜꯂꯛꯑꯒ ꯁꯤꯗ ꯀꯕꯔ ꯃꯌꯥꯝ. ꯀꯕꯔ 3ꯅ ꯂꯩꯔꯤꯁꯤ. ꯁꯤꯗ ꯍꯥꯞꯄ ꯌꯥꯔꯦ. ꯁꯣꯛꯁ ꯀꯔꯤ ꯀꯔꯥ ꯑꯆꯧꯕ ꯂꯩꯔꯦ. ꯂꯥꯏꯔꯤꯛ ꯇꯧꯕ ꯃꯣꯏꯁꯦ ꯃꯆꯥ ꯁꯤꯗ꯭ꯔꯣ. bedroom setup ꯑꯗꯨꯝ ꯂꯩꯔꯤ. ꯀꯥ ꯄꯤꯛꯄ ꯀꯣꯖꯤ ꯑꯣꯏꯕꯁꯤꯡ. ꯑꯉꯥꯡꯒꯤ ꯀꯞꯕꯣꯔꯗ ꯑꯆꯧꯕ ꯑꯣꯏꯕ. ꯗ꯭ꯔꯦꯁꯀꯤ ꯐꯃꯨꯡ ꯂꯩꯔꯤ ꯃꯈꯜ ꯃꯈꯜ. ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯄꯤꯛꯄꯁꯨ ꯅꯠꯇꯦ. ꯗꯕꯜ ꯕꯦꯗꯁꯦ ꯐꯥꯔꯁ ꯇꯥꯏꯝ. IKEA ꯅꯥꯀꯟꯁꯦ ꯀꯩꯅꯣꯝ ꯁꯥꯒꯠꯂꯛꯇꯧ ꯃꯥꯜꯂꯦ. ꯍꯥꯡꯍꯟꯈ꯭ꯔꯦ. ꯑꯉꯥꯡꯒꯤ ꯕꯪꯀꯔ ꯕꯦꯗ. ꯂꯥꯏꯔꯤꯛ ꯇꯧꯐꯝ. ꯁꯤꯗ ꯑꯉꯥꯡ. ꯁꯤꯗꯤ ꯈꯔ ꯆꯥꯎꯔꯦ. ꯁꯤꯗꯤ ꯈꯔ ꯆꯥꯎꯔꯦ. ꯑꯉꯥꯡꯒꯤ ꯔꯨꯝ. ꯁꯤꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯇꯥꯏꯞ ꯃꯆꯥ ꯑꯃ ꯂꯩ.
bedroom da.